Government ki maiyokta miyam leibiganu government ki mateng pangminaduna eramdam asi chaokhatminasi haina Siva Sena gi President M.Tombi na phongdorakli wafam asi ngasi Bapuparada leiba Siva Sena gi office da pangthokhiba pau gi mifam amada phongdokhibani mahakna makha taraduna hai ngamkhai asi kanminasi haigadi punsinba amad changi mamangda punsilamdaba satra Sangstan Organization Political Party Kuding Magna Isu Asi Punna Thengnaminasi Handak Pangthokadoriba Assembly Bifam Asidasu Miyam the Taliba ST demand Asi Pukhatna Bahotnasi ST demand gi recommendation Taubada MLA Humpuna Nathaina Bahotna Ganu Ayetpa Pibiganu Haina Jackson Waron Thamlakli Maitena ST lister chanba haibasi miyam yaifannabani masigi thabak asi paikhatpada MLA minister amadi miyam khudimukna support tawfam thoi revenue department gi mamangi leiramba amotpa kaya ama hojik leingak asina kana sengdorakli lam khopchilamduna yum kai sajinba drain sanpham leitabana ising ichaw kaya amasung thokliba asi miyamna su gyan tafam thoi election gi wafam lakpada political party amatana saruk yagumsi aikoi punsinduna isu wasi loisina bahotnarsi haiba wafam phongdokhi I nahan suggestion tawjagre honorable CM abdi leiba government sida state land mayam ama hang leini ko lojing loyada masida moi mogi pata pairam ba pata du da mai magi lamdu ko saw paku manaraga yum sabiro madu homjalalo sahi manga taradi ekhoi se thajana debugi pochina bugi jo halo yaroi meche susangu yaroi adu ju matam khar sang ni nai ba matam to sahi manga tu go relief kem sum layo hagadi emilium gi pi ma relief kem da lairo awa ba khangabra adu mi di yang ware kang da makubo adagi mamong nu pi adagi masa punamak tumadu yeng wai reba si paisa ki darkar ne ba adu ko loina na handak national calamity the flood ki leiri ba sai da khoi ngami ge tumna nga sian gre masai da state government na central government da ngami singi oiriba leiri ba lojagi ba loan masa musudo exam to wina na ba madugi aina ngarang ngami gi kambu sinda as chairman ai suggest tawre application tharo adu to na ba handak si lu ko ku da len tabu ko ne maitai gi khoi gi thakta tawri se ai khoi lingjin manaba matam oire ba andra Mina yam kanna ngangi hai aruga aikoi ge madu sentiment chung na ngang populam dagi yam emotional loina ngang je bani masai da tabi ribu singna isani inaw ni khanbiyo aduga press media singna su aina ngang je ribu se ikaro ta kakbi ga no please